Makatana Laan gi lambi da Changsillakpasu yai haina Thailand na section warol thamkhre Thailand gi acting prime minister Phumtham Wechaya China Thailand amasong Cambodia gi marakta khuthokna ki ba asina lebak adugi miyoi taraga taruk sian khre amasong miyoi lising kaya na saphagada mafamda lanjena khre haina phongdorokpaga loinana Thau-Ong asina Laan gi lambi da Changsillakpasu yai haina section warol thamkhre lamgi wahogdagi leba ani na khuthokna rakpadagi jet artillery tank amasong mapangal laba khuchu khulai yauna nakal ani gi marakta khuthokna bagi thodoseng chatarakpa asiga numinini sure leba anigi oiriba phibam asida US Security Council na khudaki oiba mifam ama pangtoktuna irang asi losinana ba thorang toba hokre hari Thailand gi Ubon Richathani amasung Surin province ta Cambodia gi lanmi singna landarakpadagi yamlaba miyoi kya aso apan nangkhibaga loinana micham lak amagi mathakta sapagadaba mafamda lanjena khre hari Cambodia gi imung lising amaga chonga romsu lebak adugi Odar Minche province sadoktuna sapagadaba mafamda chena khre hari leba anigi marakta thokliba lana si lepnaba malemgi luchingba kaya na khudakta ceasefire thamnaba Kaya Lauragli Association of Southeast Asia Nations ASEAN gi chair lauriba Malaysia gi Prime Minister Anwar Ibrahim na lebak ani gi marakta khudakta ceasefire thamnaduna khud thoknaba lepnaba appeal tawkhre Cambodia gi Prime Minister Hun Manit na Malaysia gi Premier na ceasefire gi warol hawdolaliba adubu sagalagli amaromda Thailand gi mekaidagi di Cambodia ga haktengnana wadi sanaduna lana si loshinbada sagali atopa lebak gi poktaktagi unkhanriba asi loshinanaba pamdabagi ingit pirakhi Thailand amasung Cambodia asi ASEAN gi member amasu oiribani hari makatana Dhaka ko na Bangladesh ki hanagi chief justice Khairul Haq jail da thajin kre hari Dhaka gi ko na Bangladesh ki hanagi chief justice ABM Khairul Haq July uprising gi matamda murder case ka mari leyana jail da thajin kre Khairul Haq pu ma ki mayumdagi farba matung pungkhara git matungda jail da thamnana ba Dhaka ko na yachangpi ki bani sahi marfu ko matoi suraba hanagi chief justice Khairul Haq Dhaka police na court complex tagi Dhaka kota prison ben amada haptuna midangi pung 13 minute taraga mangarum tabada puthoraki bani police ngak senduna sip metropolitan magistrate court ta well chatanabgi damak puraki hairi TV footage amasung media pictures singdagi Khairul Haq court aduda handcuff chanbaga loinana bulletproof jacket amasu helmet uptuna purakpa uki hairi additional sip metropolitan magistrate M Sanaulana inkalagliba Naha Abdul Qayyum Ahad misigi maralda chenai haiduna jail da thajin ki bani Abdul Qayyum Ahad mamang saigi July da lebak adugi hanagi prime minister Sheikh Hasina gi mayokta khongjang sangsin bada yaukiba mishek amani hairi khongjang sangsin ba aduda mahakpo nomaina kaptuna hat ki bani hairi leba adugi jatrabari area da miyat mipun gi thabak chachakiba aduda Khairul Haq su maru oina accused ama oiki haina police ki mekai dagi phongdoraki Khairul Haq kumja 2010 dagi 11 fawba Bangladesh ki taraga mapan suba chief justice oina thawpurambada natana well chataduna tongan ba singthaningai oiraba verdict pi khiba miyoi amani hairi hanigi chief justice asibu phaduna jail thamkiba aduda prosecution lawyer amana professor Muhammad Yunus kilengakpu thagatpa phongdokhi makhatana US na Myanmar hunta gi mathakta thamlamba atingbaseng komthokre United States na Myanmar da lengak liba military general Min Aung Hlaing amasong mahaki mapangseng da thamlamba tingbaseng US na komthokre US president Donald Trump bu singthar aduna Myanmar gi military general Min Aung Hlaing na komthokna ba wapam phongdokraba chayolani gi matungda Trump administration na Myanmar military gi mathakta thamlamba tingbaseng komthokna ba phirep laukhibani Human Rights Watch na phongdorokba wapam amada US ki policy na Myanmar military gi mathakta athingba kaya thamlakiba asina Myanmar military gi makok thongba luchingwasing da kamthengna awawa mayona ki hairi kumza 2021 da Myanmar da miyamna khalaba lengak military na ku tawduna inthuki amasong miyobigi mathakta crime chathaduna miyat mipun chathaki haibagi maral da US na Myanmar gi military luchingbasingi mathakta athingba kaya thamlaki bani hairi US Treasury Department na phongdokiba warolama da US na athingba komthokraba Myanmar military gi luchingbasing adugi manungda KT Services and Logistics amasong madugi founder Jonathan Mia Kio Tung MCM Group amasong masigi mapu ong layung u Suntech Technologies amasong masigi mapu sit Thau-Ong amasong atopa miyoi kharasu yauri President Joe Biden gi lengaki matamda kumja 2022 gi January da atingba thamgiba listing gi manungda KT Services and Logistics amasong Jonathan Mia Kio Tungsu yaukibani tha asigi 13 da Myanmar bu lengagliba military general Min Aung Hlaing na President Trump ta tarif hantanaba haijakibadagi US na khongthang asi lawrokibani hairi magata na France gi President Emmanuel Macron na State of Palestine bu formal oina sakhang lagani laukthokre State of Palestine formal oina
sakanglagani haina France ki President Emmanuel Macron na pongdokre State of Palestine na sakangbagi kongthang asi chahi asigi September da New York ta pangthokadoriba United Nations General Assembly da pukatuna aroi warep lawragani hairi Gaza da humanitarian crisis thoktuna malemgi miyamna akan mieng thamnaringai cherak asida France ki President Emmanuel Macron na State of Palestine bu sakangnaba lauthorogiba asi puwarigi thajaba single loinana Middle East ingtappa puraknabagi pandamdani hairi G7 nation singi manungda State of Palestine bu sakangba lebak France na ahanba oibaga loinana France ki luchingba asina State of Palestine bu sakangnaba khongthang lokhologliba asi Gaza da thokliba lan asi lushinanaba masong mapam adugi miyambu mateng pangnabagi pandamdani hairi malem ki miyamna Gaza stripta Israel lanmina lepa laitana operation chataduna mapam aduda leiriba miyambu chaba thakpa phangandabagi thawong sathabagi kushawnringai cherakta President Macron ki khongthang asi yamna angakpa ama oibada natna malem ki miyamna wahang kya hangnaragli President Macron ki thawong adubu Israel ki Prime Minister Benjamin Netanyahu na akan mamongdu yaningdaba phongdokpaga loinana State of Palestine chakhangba asina Israel bu mangtaknaba thorang tawbuni haina maral sirakli France ki President Macron na lawrokliba warep asi Trump administration da kushawnhanba oina thokpa thawong amasu oiri France da leiba Palestine ki Ambassador Ala Abou Hasira na President Macron ki warep sing adubu thagatpa phongdokpaga loinana France na puwari da thajaba tammi amasong international law da mapung phana thajaba tammi haina singthaki President Macron na lawrokliba phirep asi United States na Qatar da Gaza ceasefire gi wari sanana ba thorang toramba adu lepkhraba matungdani France asi Jews amasong Muslim gi mising yamna leiba Europe ki lebak amasu oiribani haidi Nakalamromda France ki thawongbu US na Noknakhre France ki President Emmanuel Macron na State of Palestine bu sakangnaba khongthang lokholaliba asibu United States ki makaidagi akan mamuongda yaningdaba phongdokpaga loinana thawong asi chekshinba watpagi khongthang amani haina Noknakhre President Macron ki thawong asina Hamas militant chingbu puning thawatpa amasong thawna hapani haina US Secretary of State Marco Rubio na phongdokre Marco Rubio na social media post thadorokiba warolamada President Macron ki khongthang asina kumza 2023 gi October tarita Hamas na Israel gi ngamkhaida changsinduna landa chathakibada miyoi kya laikidaba adugi mamaida amuba kali tashinbani haina karemnaba wahina phongdorakpaga loinana thawong asi Hamas ki propaganda sagotpa masung ingtappa thinta hanabagi khongthang amani haina yaningdaba wafam thamki US ki makaidigi Emmanuel Macron na September da pangtokadoriba UN General Assembly da State of Palestine bu sakangnaba thorang tawriba asi aranba khongthang ni haina phongdorakre makhatana uranium pesinbagi thabak makhata da satragani haiba Abbas Aragachi gi phamtamjige Iran makhatana uranium pesinbagi thabak chatharagani haina leba adugi Foreign Minister Abbas Aragachi na Istanbul da European lebak singi luchingba singa nuclear gi matang da wari sanadringa gi mamangda phongdokre ngasi Turkey gi konung Istanbul da Britain France amasung Germany ga loinana nuclear talk ki matangda wari sanadringa gi mangoinana Israel amasung Iran gi marakta numit taragani 27 lan aduda America na leba adugi nuclear power station ahumda landa satakibadagi leba adugi nuclear power plant sing chaun amang ta to ankibani Iran gi deputy foreign minister Kazem Garibabadi na Tehran na matam khudingmakta United States ka wari watai sanana ba thorang tawduna lei adumakpu wari sanagadori ba si karigomba hiram kharada yashinaba puraktuna wari sanabagi thorang pakhetkani haide Washington gi mekaidagi su makata ba khongthang sing lokhatuna thajanabagi lambi da puraktuna wari watai sananabagi thorang pakhetkadabani haide Iran United States ki matakta thamgiba thajaba sing pumang mangkiba adu US na amuk anna nauna thajaba thamnaba honagadabani haiki ningsingba yai kumza 2015 gi nuclear agreement ta Iran amasung European lebak ahum yauna China Russia amasung US ki marakta yana chirol khuyek pinakibani kumza 2018 da President Trump ki makhada US na nuclear deal toktuna Iran gi matakta athingba kaya thamlakhibani hairi makhata na tropical storm na Philippines ta miyai kunga manga rom sian kre Philippines ke awang tangba sarukte leiba tingjaw singdagi chapukan na humlakpa tropical storm na lebak adugi ising nungsit ki pibam da ka hena soksin badagi yamdrabda miyai kunga manga sian kre amasung ichaw thoktuna amadi chingninghai duna awaba nanglaba kunja lak aniga ising humpudra nipan rom sapagadaba mafamda thangdokre hairi typhoon kome haina maming thon ba akan manungai nungsit aduna yumse kaisagi ahing nungyai dagi Pangal Sinan province ta leiba Akno town tamna pungda kilometer samag kunronggi changda chichilakpaga loinana pungda kilometer samang pumangagi changda akan manungai nungsit humjilakpadagi mafam aduda leidiba miyamna kodongthiba kaya mayoknakhibani ngasi ayuk fawbada pungda kilometer samagi changda akan manungsit sittuna miyamgi punchida chauna akaiba pire hairi kungwi nong surakpadagi akan manungai nungsit joroktuna chayol asida lebak aduda leiba micham miyamgi punchida chauna akaiba piduna lakhibani disaster response official singdagi phangba pawdamamagi matungina tropical storm na sel asigi manungda miyoi kunga manga sian kre hairi miyoi sing adu khangaudana ising sakholakpa ushawa satek thaduna nanchinba chingning khaiba
amasung electrics na chingduna sikibani hari tropical storm aduna maram oiduna miyoi nipan thiba khangduna leidi hari Philippines ki miyamna imong haina khangnariba typhoon Kome asina maram oiduna Manali de leibe school seng thonglon kibaga loinana lebak aduda leiriba town budraga tareta calamity thokle haina laukthokre